ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯗ꯭ꯔꯛꯀꯤ ꯃꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯀꯣꯃꯦꯗꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯁꯦꯝꯖꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯈꯗ꯭ꯔꯛꯀꯤ ꯃꯥꯏꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯃꯄꯥꯟ ꯑꯃꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯨꯔꯒ ꯁꯦꯟ ꯃꯥꯡꯗꯨꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯤꯕꯅꯤ ꯗꯂꯥꯟꯗ ꯃꯥꯙꯣꯞꯅ ꯏꯋꯥꯏ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯥꯙꯣꯞꯀꯤ ꯃꯃꯥꯗꯨ ꯗꯂꯥꯟꯒꯤ ꯃꯅꯦꯅꯤ ꯃꯈꯣꯏ ꯂꯩꯀꯥꯏ ꯊꯪꯅꯩ ꯌꯥꯝꯅ ꯅꯛꯅ ꯌꯨꯝ ꯄꯥꯟꯅꯕꯅꯤ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯂꯝꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯅ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯃꯤ ꯄꯨꯔꯛꯂꯒ ꯍꯦꯛ ꯍꯦꯛ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯃꯌꯥꯝꯅ ꯑꯁꯤ ꯈꯨꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯝꯕꯤ ꯂꯩꯔꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯞꯇꯥ ꯀꯥꯡꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯏ ꯑꯣꯛꯅꯕ ꯃꯨꯠ ꯆꯪꯕ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯊꯥꯖꯅꯩ ꯑꯗꯨꯕꯨ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯏꯄꯥꯁꯣꯔꯥꯔꯦꯟ ꯂꯥꯠꯇꯨꯅ ꯂꯥꯏ ꯍꯔꯥꯎꯕꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯝꯕ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯚꯨꯠ ꯆꯪꯕ ꯑꯗꯣ ꯐꯈꯤꯕ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯁꯨꯝꯅ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯊꯥ ꯁꯥꯅ ꯐꯝꯂꯤꯉꯩ ꯃꯥꯙꯣꯞꯅ ꯍꯥꯏꯔꯛꯏ ꯏꯕꯥꯏ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯗ ꯀꯔꯤꯅꯣ ꯈꯔ ꯇꯧꯁꯤꯗ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟ ꯁꯤꯕ ꯇꯥꯔꯦꯃꯤ ꯑꯩꯁꯨ ꯑꯗꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯟꯇꯥꯟ ꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯤꯕꯅꯤꯅꯦ ꯍꯨꯔꯥꯟꯕ ꯆꯠꯂꯦ ꯃꯌꯥꯝꯅ ꯍꯦꯛꯇ ꯐꯥꯏ ꯃꯤꯅ ꯍꯨꯔꯥꯟꯕꯗꯤ ꯀꯅꯥꯝ ꯐꯥꯕ ꯉꯝꯗꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯃꯤꯅ ꯁꯦꯟ ꯍꯦꯛꯇ ꯍꯥꯠꯈꯤ ꯑꯗꯣ ꯏꯕꯥꯏ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯁꯦꯅ ꯈꯟꯖꯔꯛꯄ ꯋꯥꯈꯜ ꯑꯃ ꯂꯩ ꯃꯗꯨ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯁꯦꯟꯗꯤ ꯋꯥꯈꯛ ꯄꯥꯏꯅꯤꯕ ꯏꯕꯥꯏ ꯀꯔꯤꯅꯣ ꯑꯗꯨ ꯀꯣꯛꯈꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯅꯪꯅ ꯉꯍꯥꯟꯗꯒꯤ ꯑꯗꯨꯛ ꯋꯥꯅ ꯂꯣꯠꯁꯤꯟꯗꯅ ꯐꯨꯝꯖꯤꯟꯗꯅ ꯀꯨꯞꯁꯤꯟꯗꯅ ꯅꯩꯁꯤꯟꯗꯅ ꯊꯝꯃꯤꯗꯨꯕꯣ ꯑꯁ ꯏꯕꯥꯏꯅ ꯌꯥꯔꯛꯑꯣꯏꯗ꯭ꯔꯅ ꯁꯨꯝ ꯍꯥꯏꯗꯕꯅꯤꯗ ꯌꯥꯔꯦ ꯀꯩꯅꯣ ꯁꯠ ꯍꯥꯏꯔꯛꯎ ꯁꯤꯅꯤꯗ ꯏꯕꯥꯏ ꯏꯕꯥꯅꯤꯁꯦ ꯃꯥꯏꯕ ꯁꯥꯔꯁꯤ ꯀꯃꯥꯏꯅ ꯅꯠꯇꯦ ꯅꯪꯕꯨ ꯃꯟꯇ꯭ꯔꯒ ꯍꯩꯕ꯭ꯔꯣ ꯐꯩꯖꯩ ꯆꯤꯡꯅꯗꯅ ꯑꯃꯨꯛ ꯑꯁ ꯏꯕꯥꯏ ꯈꯗꯛ ꯃꯗꯛ ꯇꯧꯔꯒ ꯇꯥꯗꯧꯅꯦꯃꯤ ꯉꯥꯏꯈꯣꯅꯦ ꯃꯥꯙꯣꯞ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯒꯗꯕ ꯑꯃ ꯂꯩꯅꯦ ꯏꯕꯥꯅꯤꯅ ꯃꯤꯒꯤ ꯌꯨꯝꯗ ꯑꯍꯤꯡꯗ ꯇꯝꯅꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯒꯦꯗꯅ ꯍꯥꯏꯔꯕ ꯑꯗꯨꯅꯤ ꯏꯕꯥꯏ ꯑꯗꯒꯤ ꯏꯕꯥꯏ ꯂꯥꯏꯗꯨ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯁꯦꯟ ꯐꯪꯒꯅꯤ ꯑꯗꯨꯗ ꯃꯥꯙꯣꯞ ꯏꯕꯥꯅꯤꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯒꯅꯤꯅꯦ ꯑꯗꯨꯅ ꯃꯤꯅ ꯊꯥꯖꯔꯣꯏ ꯀꯗꯔ ꯇꯧꯔꯤꯅꯤ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨ ꯈꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯕꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯕꯥꯅꯤꯁꯤ ꯀꯣꯏꯒ ꯍꯥꯞꯆꯤꯜꯂꯁꯤ ꯁꯝꯒ ꯍꯥꯞꯆꯤꯜꯂꯒꯁꯤ ꯑꯗꯨꯒ ꯃꯌꯥꯡ ꯂꯝꯕꯣꯏꯕ ꯃꯌꯥꯡꯒꯤ ꯃꯥꯏꯕ ꯁꯥꯔꯁꯤ ꯃꯣꯏꯒꯤ ꯃꯨꯅꯤꯗꯦꯕ ꯀꯥꯏꯗꯣ ꯁꯥꯔꯒ ꯆꯠꯂꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯂꯔꯣꯏ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯁꯤꯒꯦ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯈꯜꯂꯨ ꯉꯍꯥꯟ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯗꯤꯃꯥꯟ ꯇꯧꯕ ꯆꯪꯕꯗ ꯅꯣꯡꯃꯩ ꯇꯦꯛꯂꯛꯄꯗꯒꯤ ꯏꯕꯥꯅꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯣꯡꯃꯩꯗꯨ KG ꯑꯃꯃꯝ ꯆꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯅ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯈꯜꯂꯨꯀꯣ ꯏꯕꯥꯏ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯣꯏꯅ ꯄ꯭ꯂꯥꯅꯦꯠ ꯇꯧꯔꯒ ꯊꯝꯂꯕꯅꯤ ꯀꯩꯅꯣ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯗꯤ ꯏꯕꯥꯏ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯕ ꯍꯦꯔꯥ ꯑꯦꯔꯦꯟꯖ ꯇꯧꯕ ꯍꯥꯏꯒꯦꯔꯥ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯒꯦꯔꯥ ꯑꯃ ꯍꯥꯏꯌꯨ ꯃꯥꯙꯣꯞ ꯅꯪꯁꯤꯗꯤ ꯑꯗꯣ ꯍꯥꯏꯔꯣ ꯀꯅꯥ ꯏꯃꯨꯡꯅꯣ ꯏꯕꯥꯏ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯏꯃꯨꯡꯅꯤ ꯀꯨꯁꯨꯝ ꯍꯥꯏꯗꯤ ꯑꯁ ꯏꯕꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯗꯦꯁꯗ ꯁꯤꯐꯥꯏ ꯑꯣꯏꯔꯒ ꯂꯩꯕ ꯃꯆꯟꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯕ ꯀꯨꯁꯨꯝ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯗꯨ ꯈꯪꯗ꯭ꯔꯕꯣ ꯈꯪꯉꯦ ꯉꯍꯥꯟ ꯅꯪꯉꯣꯟꯗ ꯈꯨꯕꯥꯛꯅ ꯊꯥꯔꯝꯕ ꯄꯦꯄꯦꯒꯤ ꯃꯃꯥꯗꯨꯔꯣ ꯑꯁ ꯏꯕꯥꯏ ꯈꯨꯕꯥꯛꯅ ꯊꯥꯕꯗꯣ ꯍꯥꯏꯔꯁꯨ ꯌꯥꯔꯗꯨꯕꯨ ꯈꯪꯅꯅꯕ ꯍꯥꯏꯕꯅꯤꯅꯦ ꯕꯦꯔꯥ ꯂꯩꯇꯦ ꯐꯔꯦꯁꯦ ꯃꯣꯏꯗ ꯍꯥꯟꯅ ꯈꯨꯂꯥꯡꯈꯥꯡ ꯀꯧꯔꯁꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯅꯨꯃꯤꯗꯥꯡꯗꯨ ꯆꯠꯅꯅꯕ ꯐꯤꯖꯣꯜ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ
ꯁꯣꯝꯗ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯀꯨꯁꯨꯝꯗꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯌꯥꯏ ꯋꯥꯏꯔꯞ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯕꯥꯁ ꯑꯥꯔꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯇꯦ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯑꯗꯨꯃꯛ ꯂꯩ ꯀꯨꯁꯨꯝꯒꯤ ꯃꯆꯥꯁꯨ ꯑꯅꯤ ꯈꯛꯇꯅꯤ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃꯅꯤ ꯅꯨꯄꯤꯗꯨꯗꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯟꯂꯝꯗ ꯃꯍꯩ ꯇꯝꯂꯤ ꯌꯨꯝ ꯑꯗꯨꯗ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯂꯩꯖꯕꯅꯤ ꯑꯃꯔꯣꯝꯗ ꯀꯨꯁꯨꯝ ꯂꯥꯏꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯑꯗꯨ ꯆꯪꯂꯛꯏ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯇꯣꯏꯅꯤ ꯏꯃꯥ ꯍꯩ ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯃꯥ ꯉꯁꯤꯁꯤ ꯃꯪ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯐꯖꯅ ꯀꯦꯔꯒ ꯆꯠꯇ꯭ꯔꯕꯗꯤ ꯆꯃꯣꯠ ꯆꯠꯂꯣ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯅꯦ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨ ꯃꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅꯅꯦ ꯉꯍꯥꯟꯁꯨ ꯃꯤꯒꯤ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯗꯣꯞꯇ ꯐꯨꯔꯨꯏ ꯍꯥꯏ ꯃꯗꯣ ꯇꯧꯅꯨꯀꯣ ꯅꯪ ꯅꯨꯄꯤꯅꯤ ꯑꯁ ꯏꯃꯥ ꯑꯩ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯇꯧꯔꯤ ꯃꯈꯩ ꯁꯨꯝ ꯌꯥꯒꯗ꯭ꯔꯣ ꯍꯩꯃꯥ ꯌꯥꯎ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯊꯝꯒꯗꯕꯅꯤꯅꯦ ꯅꯪꯅ ꯐꯨꯔꯨꯔꯣ ꯃꯈꯣꯏꯁꯨ ꯁꯥꯎꯔꯛꯑꯣ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯑꯗꯤ ꯅꯪꯗꯅꯤꯅꯦ ꯃꯥꯡꯖꯒꯗꯧꯔꯤꯁꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩ ꯁ꯭ꯀꯨꯜ ꯊꯦꯡꯉꯦꯕ ꯂꯣꯏꯔꯕꯅꯤ ꯆꯥꯛꯄꯨꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯣꯝꯗ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯨ ꯀꯨꯁꯨꯝ ꯍꯣꯏꯗ ꯇꯝꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯏꯚꯥꯏ ꯃꯇꯝꯁꯤ ꯐꯅ ꯌꯥꯝ ꯊꯦꯡꯉꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯣ ꯌꯥꯗ꯭ꯔꯤ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯈꯤꯒꯗꯕꯅꯤꯅꯦ ꯉꯟꯅ ꯇꯧꯔꯕꯗꯤ ꯃꯥꯟꯈꯤꯗꯕꯁꯨ ꯌꯥꯔꯤꯕꯅꯤꯅꯦ ꯏꯚꯥꯏ ꯍꯣꯔꯦꯟ ꯑꯁꯤꯕꯨꯗ ꯑꯣꯏꯅ ꯑꯃꯨꯛ ꯊꯦꯡꯅꯗꯅꯕ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯕꯨꯠ ꯍꯥꯏꯕꯨ ꯅꯪꯒ ꯑꯩꯒꯅꯤ ꯂꯥꯛꯑꯣ ꯉꯁꯥꯏ ꯏꯕꯥꯅꯤꯅ ꯐꯤꯅ ꯌꯦꯠꯁꯤꯜꯂꯒ ꯁꯦꯝꯕ ꯕꯨꯠ ꯃꯀꯣꯛꯇꯨꯗꯤ ꯄꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯏꯚꯥꯏ ꯑꯗꯨꯒꯤꯗꯤ ꯈꯥꯎ ꯃꯅꯨꯡꯗ ꯕꯣꯔꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯌꯦ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯎꯖꯥꯎꯒꯤ ꯃꯔꯨꯝꯗꯨꯗꯅꯦ ꯍꯦꯛꯇ ꯂꯨꯝꯂꯨꯔꯁꯤ ꯍꯣꯏ ꯏꯚꯥꯏ ꯑꯗꯣ ꯏꯕꯥꯅꯤꯅ ꯇꯧꯗꯣꯏꯁꯦ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯦꯗ ꯏꯚꯥꯏ ꯂꯥꯎꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯨ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎꯖꯥꯎ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯕꯨꯠ ꯃꯥꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯃꯥꯙꯣꯞ ꯑꯩꯅ ꯂꯤꯛꯂꯤ ꯍꯥꯏꯕꯗꯨꯗꯤ ꯄꯨꯔꯛꯄ꯭ꯔꯣ ꯄꯨꯔꯛꯑꯦ ꯏꯚꯥꯏ ꯕꯣꯔꯥꯗ ꯌꯥꯎꯔꯤꯌꯦ ꯑꯗꯣ ꯏꯚꯥꯏ ꯃꯥꯜꯂꯦꯍꯦ ꯑꯁꯨꯝꯅ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯕꯨꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯂꯥꯞꯅ ꯅꯨꯄꯥ ꯑꯃꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯩꯃ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯦꯗꯅ ꯑꯩ ꯌꯨꯝ ꯆꯪꯍꯧꯔꯒꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯏꯅꯦ ꯌꯥꯝ ꯃꯥꯜꯂꯦꯅꯦ ꯑꯩ ꯎꯈꯤꯕ ꯇꯥꯔꯦ ꯑꯩ ꯏꯃꯨꯡ ꯆꯪꯍꯧꯔꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯨ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯃꯗꯨꯗ ꯃꯥꯙꯣꯞꯅ ꯏꯚꯥꯏ ꯍꯧꯔꯁꯤꯔꯣ ꯍꯧꯔꯁꯤ ꯉꯁꯥꯏꯒꯤ ꯂꯤꯛꯂꯤꯗꯣ ꯕꯣꯔꯥ ꯃꯅꯨꯡꯗ ꯊꯨꯒꯥꯏꯌꯨ ꯃꯀꯨꯝꯗꯨ ꯇꯥꯗꯅꯕ ꯍꯣꯏ ꯏꯚꯥꯏ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯀꯨꯁꯨꯝꯅ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗꯤ ꯂꯩꯃꯥꯡ ꯆꯤꯠꯂꯦꯗꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯁꯨꯝꯅ ꯑꯍꯝ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯤ ꯃꯗꯨꯗ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯣ ꯃꯤ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯌꯦꯡꯂꯒ ꯂꯩ ꯃꯗꯨꯗ ꯀꯅꯥꯃꯠꯇ ꯊꯣꯔꯛꯇꯕ ꯑꯗꯨꯗ ꯃꯥꯙꯣꯞꯅ ꯂꯤꯛꯂꯤ ꯑꯗꯣ ꯊꯨꯒꯥꯏꯔꯛꯏ ꯂꯤꯛꯂꯤ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯀꯨꯁꯨꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯍꯧꯗꯣꯛꯏ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯇꯝꯅꯔꯤꯁꯦ ꯅꯪ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯇꯥꯗꯦꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯆꯦꯠ ꯈꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯥꯏꯌꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯈꯨꯔꯨꯝꯖꯩ ꯑꯁꯨꯝꯅ ꯈꯣꯏꯔꯝꯂꯛꯄꯗ ꯁꯣꯝꯗ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯨ
ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯕꯅꯤꯅ ꯇꯝꯅꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯈꯜꯂꯤ ꯃꯥꯅ ꯃꯕꯨꯛꯅꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯕꯗꯒꯤ ꯐꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ꯫ ꯀꯨꯁꯨꯝꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯆꯠꯇꯨꯅ ꯂꯤꯛꯂꯤ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯋꯥꯆꯦꯠꯀꯨꯝꯕ ꯈꯥꯏꯈꯤꯕꯒꯤ ꯋꯥꯆꯦꯠꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯅ ꯀꯨꯁꯨꯝꯗꯨ ꯑꯌꯨꯛꯀꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯐꯤ ꯁꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯀꯨꯁꯨꯝꯒꯤ ꯌꯨꯝꯗ ꯃꯌꯥꯡ ꯃꯨꯅꯤ ꯔꯤꯁꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, "ꯏꯇꯩꯃ ꯀꯨꯁꯨꯝ!" "ꯍꯩ, ꯀꯔꯤꯅꯣ ꯃꯥꯙꯣꯞ? ꯀꯩꯗꯧꯔꯒꯦ ꯏꯚꯥꯏ? ꯃꯤꯡꯒꯧꯗꯨ ꯁꯣꯏꯔꯦꯅꯦꯍꯦ, ꯈꯪꯗꯕ ꯁꯥꯒꯗꯕꯅꯤꯅꯦ." "ꯑꯦ ꯏꯚꯥꯏ, ꯀꯥꯎꯕꯅꯦ." "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯂꯩꯔꯗꯤ ꯊꯣꯛꯄꯤꯔꯛꯑꯣ, ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯂꯥꯛꯏꯌꯦ." "ꯌꯥꯕ꯭ꯔꯣ ꯏꯚꯥꯏ?" "ꯌꯥꯏ, ꯑꯗꯒꯤ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯨꯔꯅꯨ, ꯁꯤꯡꯒꯥꯏꯕꯥꯛ ꯂꯥꯛꯑꯅꯤ." ꯑꯁꯣꯝꯅ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯨꯁꯨꯝꯗꯨ ꯀꯅꯥꯅꯣ ꯀꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯨꯁꯨꯝꯅ "ꯀꯅꯥ ꯍꯪꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯂꯥꯟꯅ, "ꯑꯔꯦ ꯗꯦꯕꯤ, ꯑꯩꯈꯣꯏ ꯕꯤꯍꯥꯔꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯦꯕꯀꯣ꯫ ꯑꯁꯦ ꯅꯪꯒꯤ ꯉꯁꯤ ꯘꯔꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯦ ꯑꯣꯔ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯗꯕꯅꯤ꯫ ꯑꯁꯦ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯌꯦꯡꯕ ꯌꯥꯔꯦꯕ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯃꯨꯅꯤ ꯔꯤꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯒꯨꯔꯨ ꯑꯅꯤꯕꯣ?" "ꯑꯣꯏꯔꯦꯕ, ꯑꯩꯈꯣꯏ ꯑꯅꯤ ꯃꯨꯅꯤ ꯔꯤꯁꯤ ꯒꯨꯔꯨ ꯑꯣꯏꯔꯦꯕ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯟꯗꯛꯁꯦ ꯌꯨꯝꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ." "ꯑꯁꯦ ꯇꯥꯔꯣ ꯗꯦꯕꯤ, ꯑꯩ ꯋꯥ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯃꯤꯠ ꯑꯅꯤꯗ ꯌꯦꯡꯕꯗ ꯈꯪꯂꯦꯕ ꯅꯪ ꯍꯧꯖꯤꯛ ꯅꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯤꯔꯣ, ꯈꯨꯕꯥꯛ ꯇꯤꯡꯂꯣꯕ, ꯑꯩ ꯃꯗꯨꯗ ꯌꯦꯡꯂꯒꯦꯕ." "ꯍꯣꯏ ꯒꯨꯔꯨꯖꯤ, ꯈꯨꯠ ꯆꯦꯠꯂ ꯑꯣꯏꯔ ꯇꯤꯡꯊꯣꯛꯇꯣꯏꯁꯦ?" "ꯑꯔꯦ, ꯌꯦꯠ ꯇꯤꯡꯂꯣ, ꯑꯣꯏꯗꯤ ꯑꯩ ꯍꯩꯅꯗꯕ ꯑꯣꯏꯔꯦꯕ." ꯑꯁꯨꯝꯅ ꯗꯂꯥꯟꯅ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯗꯕꯤꯗ ꯂꯥꯞꯇꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯖꯤ, ꯑꯔꯦ ꯗꯦꯕꯤ, ꯅꯪꯒꯤ ꯘꯔꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏ ꯂꯩꯔꯦꯕ꯫ ꯉꯔꯥꯡꯁꯨ ꯅꯈꯣꯏꯒꯤ ꯘꯔꯒꯤ ꯃꯅꯤꯡꯗ ꯋꯥꯆꯦꯠ ꯈꯥꯏꯕ ꯑꯗꯒꯤ ꯂꯤꯛꯂꯤ ꯊꯨꯒꯥꯏꯕ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯕꯥꯛꯁꯤꯗ ꯏꯔꯤꯅꯦ." ꯑꯁꯣꯝꯅ ꯗꯂꯥꯟꯅ ꯂꯣꯟ ꯈꯣꯏꯔꯛꯇꯕ ꯑꯗꯨꯗ ꯃꯥꯙꯣꯞꯅ ꯅꯪꯒꯟꯗ ꯀꯤꯅ ꯗꯤꯛ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯗꯂꯥꯟꯗꯨ ꯚꯥꯞ ꯇꯥꯗꯨꯅ ꯑꯃꯨꯛ ꯈꯣꯏꯔꯛꯏ꯫ ꯑꯗꯨꯒ, "ꯁꯨꯅꯣ ꯗꯦꯕꯤ, ꯁꯨꯅꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯣ꯫ ꯑꯊꯨꯕꯗ ꯌꯨꯝ ꯂꯨꯕ ꯖꯩꯒ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯄꯥꯟꯂꯝꯗ ꯂꯩꯕ ꯂꯥꯡꯐꯩꯗ ꯂꯩꯕ ꯃꯄꯨꯔꯣꯏꯕ ꯑꯋꯥꯕ ꯅꯪꯂꯦꯕ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯉꯥꯎꯕ ꯑꯣꯏꯔꯦꯕ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯒꯨꯔꯨꯖꯤꯁꯦ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯗꯤ ꯖꯩꯒꯗꯨ ꯉꯁꯤꯃꯛ ꯇꯧꯅꯅꯕ ꯍꯥꯏꯖꯔꯒꯦ." "ꯒꯨꯔꯨꯖꯤ, ꯖꯩꯒꯗꯨ ꯉꯁꯤꯃꯛ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯖꯥꯏ ꯁꯤꯕ ꯁꯪꯀꯔ, ꯑꯔꯦ ꯗꯦꯕꯤ, ꯌꯥꯕꯒꯤꯗꯤ ꯍꯧꯖꯤꯛ ꯌꯥꯔꯦꯕ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯕ KG 2 ꯇꯥꯕ ꯂꯩꯕ꯭ꯔꯣ? ꯃꯗꯨ ꯌꯦꯜꯍꯤꯡ ꯊꯥꯒꯗꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯖꯩꯒ ꯇꯧꯕꯗ ꯂꯨꯄꯥ 5,000 ꯆꯪꯒꯗꯕ ꯑꯣꯏꯔꯦꯕ." "ꯑꯗꯨꯗꯤ ꯒꯨꯔꯨꯖꯤ, ꯑꯩ ꯍꯌꯦꯡꯁꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯖꯔꯝꯂꯒꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" "ꯀꯔꯤ ꯇꯧꯕꯒꯤ ꯌꯥꯗꯅꯤ? ꯐꯔꯦ ꯗꯦꯕꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯪꯍꯤꯡ ꯂꯪꯁꯤꯡ ꯁꯦ ꯍꯥꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯈꯨꯗꯥꯡꯗ ꯀꯤꯔꯣꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏꯁꯨ ꯇꯝꯅꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯀꯤꯔꯣ꯫ ꯑꯗꯨꯒ ꯂꯪꯍꯨꯝꯒꯤ ꯃꯃꯜ ꯂꯨꯄꯥ 100 ꯑꯣꯏꯕꯅꯤꯅ ꯂꯨꯄꯥ 200 ꯇꯥꯔꯦꯕ." "ꯍꯣꯏ, ꯇꯥꯔꯦ ꯒꯨꯔꯨꯖꯤ꯫ ꯑꯗꯨ ꯒꯨꯔꯨꯖꯤꯅ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ?" "ꯀꯩꯅꯣꯅꯤ ꯗꯦꯕꯤ, ꯑꯩꯁꯤ ꯌꯥꯝ ꯍꯩꯕ ꯒꯨꯔꯨꯖꯤ ꯀꯣꯏꯁꯥꯡ ꯑꯣꯏꯔꯦꯕ꯫ ꯑꯩꯅ ꯅꯪꯒꯤ ꯈꯨꯕꯥꯛꯇ ꯌꯦꯡꯕꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯕꯀꯣ." "ꯃꯥꯙꯣꯞ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ, ꯑꯩ ꯍꯨꯃꯥꯡ ꯀꯥꯡꯉꯦꯅꯦ." "ꯗꯦꯕꯤ, ꯄꯣꯠꯂꯝꯗꯣ ꯍꯌꯦꯡ ꯂꯥꯡꯕꯤꯔꯝꯃꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯙꯣꯞꯁꯨ ꯗꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯣ ꯀꯨꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨꯗ
kusumna khalli laise leidi leibachani aina thawai wajaba sida laina thajilakpa soidana wairamgani asumna khanduna langhum ado khudangda kisali aduga mahak magi phi sufam maduda chakhrei somda dalan amadi madhoptu thungalomda prap chakhi makoina mafam chaba mi udaba jaga amada makoigi phi singado loina hongdoklei aduga tumina thoroklei maruda madhopna ibai sendi lakpa horene hai hayeng di lising manga khungadoribani ne ha ado ibai swai di lawe he ai su humanga si kangi poni soige toribani ne ado ibai mandi mal hai ngasai gi dodi ai mado ai si dalani ne dalan asuna nuk tuna makhoi ani makhoina talakpa sen aduna yu thaktuna nungairi masuki matung somda kusum hoidana kusumgi machanupi do school halakpada mama kusumna guru ani laktuna yom masita tholipa pumba hairami haina tamli adubu lesnanati thajade haiduna jeli aduga langhum adusu kiyu haibi yadrei ima mathong maram khangdaba singduna hairaga imana heka thajari dubu karigino hai mathong maram khangdaba hainu ne moina karamna yom masita tholiba si khangadoribano moidi mamitta hek ubadongna ne sit nana hairam liponi ima adu werabasu ai sunga thajati moina punghai haibadane chumbo weramgani pharine imagi langhumse loktho aduga ne karigum batamnaraba aduga langhumse kisanba kandana amuk phakraba adu werabadi thajaba yare aduga langhumse ki debita tamnaraba makhoina panghai haibada chumbani haibadu khangledana hoi yengasi adudi ai loktho age ko asumna hanaduna kusumna langhumado loktho I masigi matung numittuki numidang wairamda kusumdo dukanda pot leiba thorai maduda ngarang madhop amadi dalanda butki phijol setpada ukhiba nupa ado thengnari maduda nupa aduna iteima amtang aibi khone haima sudes kailore iteima ngarang si phana thenglaba phawba ikhoigi maningda phone wari saduna lei aduda iteima hoigi pukri mapanda hauba ujaw adugi marumda makhoi laimu mayam ama kuchen chenduna sanai wani miteima ha kaino haisibo achumbro adano wai tarini ngarangsi akhoi yumda tamnabada muktoiba ado ngasai mayang amaiba mala ami mana hayengse jaiga ma tausi adu werabadi phagani hairami yumdudane thokpa tamnabaga si loina mayik singna hairam khraponi kamai tamnare inuiteima as khangdi bungo amuktoiba whatsapp bu khaibo thongnau ki mingsel bu thugaibo dung bu chenbu amuktoiba mahani o atudi teima jaiga tawni haibatu tokthokpiu misi mina yaujringida hoi bungo ado yenba ama changani yeling thani dana haini noibu yenba ga leibro o tawbuni yeling thana bani teiba yenba adubudi ai khoiki ani hum leiye yon ga doba ngai dan leirabani tawgadabu kg ani mukti helamdui male teima as onthona phareda mayangi maibaduna nasne kg ani mukta ba hairam libani ado ai horen numidang wairam se lobala age ko hoi yaye teima asumna wari sanaraba matung kusumda dukanda lai mahana dukan lakpada dalan amadi madopto kwa leiduna leirami maruda kusum lakpo uba duda mamai phat leithui kusumdi karisu khandana mana leiba lakliba posting ado leiraga adumak chakhrei maruda dalanna madhopta hai madhop ibai kariyamu leirage yengune iteima kusumsi aikhoina piba langhumdu kijene hoini bai kijene magi si aikhoibu thajadaba male ngaikho tapna ngangune iteima aikoi ki kwadu loibirabro loire sibungo madop silo asumna dalan amati madop tu parap lai aduga mokoi anina hainai ibai hauji aikoi kari tawsige mana thajadaba haibasi aikoi ki hayeng lising manga si mangjaga doribani adudi horena muka tamnaba chatpa taradana handakti khara sathihan tare hoi bai khara sathihan si asumna hanaduna dalan amati madoptu chakri numit adugi numidangni kusumdu masanupida langhum ado sinanaba kayara khana hairi adubu masanupina
ꯇꯝꯅꯔꯛꯄ꯭ꯔꯥ ꯌꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯍꯦꯜꯂꯦ 10 ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯨꯁꯨꯝ ꯀꯨꯁꯨꯝ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗꯣ ꯌꯦꯡꯅꯩ ꯁꯨꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯨꯁꯨꯝꯅ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯅꯥ ꯂꯩꯁꯅꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯂꯤ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥ ꯃꯃꯥ ꯃꯆꯥꯗꯣ ꯀꯤꯔꯛꯏ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯏꯃꯥ ꯊꯨꯁꯤꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯣꯔꯆ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯩꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣꯕ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯤꯕ꯭ꯔꯣ ꯅꯨꯄꯤ ꯉꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯑꯁꯨꯝ ꯀꯥꯞꯄꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗ ꯇꯣꯔꯆ ꯑꯗꯣ ꯈꯨꯠꯂꯩ ꯊꯨꯅ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯨꯁꯨꯝꯅ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯍꯧꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯂꯦꯞꯍꯧꯕ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯀꯨꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯃꯤꯅ ꯆꯦꯟꯕꯒꯨꯝ ꯗꯨꯡ ꯗꯨꯡ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯀꯨꯁꯨꯝꯅ ꯂꯪꯍꯣꯝ ꯑꯗꯣ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯂꯩꯁꯅꯥꯁꯨ ꯀꯤꯁꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯉꯁꯥꯏꯅ ꯑꯩꯅ ꯂꯧꯍꯣꯝꯁꯦ ꯀꯤꯁꯟꯁꯤ ꯍꯥꯏꯕꯗꯨꯗꯪ ꯌꯥꯖꯔꯝꯂꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯎꯔꯝꯂꯣꯏꯗꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯎꯍꯟꯗꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯗꯨꯗ ꯃꯥꯙꯣꯞꯅ ꯏꯕꯥꯏ ꯑꯩꯈꯣꯏꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕꯗ ꯂꯪꯍꯨꯝ ꯀꯤꯕꯗꯨ ꯎꯏꯗꯅ ꯑꯗꯣ ꯃꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯀꯤꯈꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯆꯣꯞꯄꯗꯧꯅꯤ ꯍꯩ ꯃꯁꯤꯅꯤꯅꯦ ꯇꯥꯟ ꯆꯥꯔꯗꯤ ꯐꯣꯂꯥ ꯁꯥꯏ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯃꯌꯥꯡ ꯒꯨꯔꯨꯅꯤ ꯍꯥꯏꯔꯤꯕ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯄꯨ ꯉꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟꯗꯣ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯀꯨꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯤ ꯃꯗꯨꯗ ꯗꯂꯥꯟꯅ ꯑꯥꯔꯦ ꯗꯦꯕꯤ ꯑꯩꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯡꯂꯦꯕ ꯅꯪ ꯍꯣꯏ ꯒꯨꯔꯨꯖꯤ ꯄꯨꯝꯅꯃꯛ ꯂꯥꯡꯗꯨꯅ ꯊꯝꯖꯔꯕꯅꯤ ꯑꯔꯦ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯅ ꯀꯤꯕ ꯂꯪꯍꯨꯝ ꯂꯧꯊꯣꯛꯂꯦ ꯅꯪꯅ ꯂꯪꯍꯨꯝ ꯂꯧꯊꯣꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯦꯟ ꯌꯥꯝꯅ ꯆꯪꯂꯒꯗꯧꯕꯅꯤ ꯒꯨꯔꯨꯖꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯂꯨꯄꯥ ꯀꯌꯥ ꯆꯪꯒꯅꯤ ꯑꯥꯔꯁꯦ ꯂꯨꯄꯥ 5,000 ꯑꯃ ꯍꯥꯞꯂꯣ 6 ꯆꯪꯂꯒꯗꯧꯕꯅꯤ ꯍꯣꯏ ꯐꯔꯦ ꯑꯩ ꯄꯨꯊꯣꯛꯆꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯀꯨꯁꯨꯝꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯧꯁꯤꯜꯂꯨꯕ ꯌꯦꯟ ꯑꯗꯨꯁꯨ ꯌꯦꯂꯤꯡ ꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯂꯪ ꯀꯤꯁꯤꯜꯂꯒ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯪꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯨ ꯂꯨꯄꯥ 6,000 ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥ ꯑꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯣ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯄꯔꯞ ꯆꯠꯈꯤ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯑꯁꯤꯕꯨ ꯃꯥꯙꯣꯞ ꯅꯠꯇ꯭ꯔꯅꯦ ꯃꯥꯟꯈ꯭ꯔꯦꯗ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯏꯃꯥꯅ ꯃꯌꯥꯡꯒꯤ ꯑꯃꯥꯏꯕ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯎꯕꯒ ꯏꯕꯦꯝꯃ ꯅꯪ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯕ꯭ꯔꯣ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕꯗꯒꯤ ꯂꯪꯍꯨꯝ ꯂꯧꯊꯣꯛꯏꯗꯅ ꯑꯗꯨꯒꯁꯦ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯃꯣꯏꯗꯤ ꯑꯁ ꯏꯃꯥ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯕꯒꯨꯝ ꯇꯧꯏꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯃꯒ ꯂꯩꯁꯅꯥꯗꯣ ꯏꯃꯨꯡ ꯆꯪꯈꯤ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯇꯣ ꯃꯈꯣꯏꯅ ꯌꯦꯂꯤꯡ ꯊꯥꯕꯒꯤ ꯄꯨꯔꯛꯂꯤꯕ ꯌꯦꯟ ꯑꯗꯣ ꯊꯣꯡꯗꯨꯅ ꯆꯥꯔꯤ ꯃꯗꯨꯗ ꯗꯂꯥꯟꯅ ꯍꯥꯏ ꯃꯥꯙꯣꯞ ꯃꯁꯤꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗꯤ ꯐꯖꯅ ꯌꯥꯏꯍꯦ ꯀꯥꯟꯗꯦ ꯃꯊꯪꯒꯤ ꯌꯨꯝ ꯑꯃ ꯈꯜꯂꯨ
ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯅꯕ ꯏꯚꯥꯏ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯤꯟꯖꯔꯛꯀꯦ ꯌꯨꯝ ꯌꯥꯝꯅ ꯂꯩꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯚꯥꯏ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯌꯦꯟꯅꯗꯣ ꯆꯥꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯂꯛꯈꯤꯗꯕ꯭ꯔꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯃꯝ ꯑꯊꯦꯡ ꯆꯠꯄ ꯑꯗꯨꯗ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯊꯜꯂꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯦꯡꯅꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ